Coordinating Committee on Manipur Integrity COCOMI gi Coordinator gi thau SOMORENDRO THOKCHOM na PURAGANI Patriotism gi Wakhal da Politics Toubana Leibak Ngakpa Yaroi Phamung Da Phamlaga Leibak Ningba Yaroi HAINA SOMORENDRO THOKCHOM na PHONGDORAKLI Wafam asing asi lampel da Leibak COCOMI gi office da pangthokpa committee asigi anoba coordinator puna na bat pham sinaba gi thauram ga mari leina mangna phongdokhibani committee asigi anoba coordinator puna na bat Pham sinabagi thoram aduda mamang da committee coordinator oina thau puramba Jitendra Ningomba da yauna atei maroi ba thau puba singamadi lup kaya gi nuchingba kaya su sarugya khi chahi amamam punaba coordinator gi pham asi mamang da puramba Jitendra Ningomba na nauna coordinator oina puraga ba League of Indigenous People Upliftment gi president suoriba SOMORENDRO THOKCHOM da file khusina duna pham sinakhi nauna coordinator gi thau puraba SOMORENDRO THOKCHOM na Hai COCOMI asi miyoyama ani khakna sem kibanati tongan basi so singna pulaga sem kibalup amani furubasi India gi citizen ama oina ubiyo haina chai kaya laudun lakchaba luf kaya gi apunba amani me ahom dagi hawraki beirang asing asiri thama palum sujalagle irang asing warishin ama purakna na bokhotna bagi mami su tade handak state force ta kuki khulai paibasina khud tharaklaba matamasida central force singi thawum aduna aikhoi da karigumba ama fahol lei Amarom da hausa thokli beirang asida COCOMI na kari tawribagi haina toina hangnabagum tawriba si yamna laibak thibani COCOMI tumina leiba nate mangna coordinator gi fam purakpaga loinana miyam gi oiba suggestion sing pirakna ba suggestion box ama thubada thamlagani patriotism gi wakhalon da politics tawbana yaroi nakalamarom da Manipur lengang NRC gi chayesi 1961 oigani haina hairi adubu hairi ba chayesi gi mamang da leiramba cookies singna nauna sansilang liba cookies sing asi khaidok trabadi kaidongnung da irang asi loiba nairoi ariba cookies sing na sera sida leige hairabadi anoba cookies sing asi khaidokadabani haina phongdokpaga loinana lan mai pak se hairabadi yamna munna wakhal khanba matautai haina phongdokhi Matam sangna lairaba Manipura akoina Manipur gi NRC ji khoi government di 1961 hai 1961 gi mamang leramba cookie singina makhoi nongno changai ba myamani sing cookie singje masi makhoi separate oina thamnana ba tawdragadi lanje lobe yaroi aduna haiba ariba cookie singna Manipur da laige argadi makhoi masigi segregation je makhoi hawgudamni modu khoi support tawgani miteina simasu myam da thamjage auna aina roselakpada Tamjaningbadi Manipur miyam hosi conscious oisi punanga langa lan mai poi lan mai paksi hai dekoi wakan khallaga thabak tawudo mathau tai haiba wakhaje Manipur miyam thamjage Amarom da mamang da coordinator gi thopuramba Jitendra Ningomba na haikibada mahang na coordinator gi fampuri ngai matam da leibak miyam ga pulaga matam gi leibak gi wafam sing lengak ta taksin ki love ke ana sem ba COCOMI asi pressure group amani aikoi khulai paiba sunakte leibak gi wafam kaya lengak ta Taksin Jabani. Me ahom dagi hauraki ba laibak tiba thokdok asigi matang da COCOMI na miyam ga loina angamba thak ta thengnaki COCOMI na tawgi haina khanba thabak kya mai pakna pangthokiba yawi pangthok hokdaba kaya su yawki mangna coordinator gi thaupu bagi matam losilakpa ka loina lengaka aroi boina lengak na aroi bawari bama lobiro haibu wafam su thamki haina phongdokpa ga loina anoba coordinator gi makhada aikoi ama toina thabak tomina se haina phongdokhi Leibiriba lengakna aikuna tokjeriba Manipur miyamna sinabiba thabuk mayam singdo adu tongna khona matamda asugumate conflict thoki hariba conflict mayam singdugumnungda akoina akoigi phogoksa gi kaida thokiba adi dolai thabigi area da tongna hona ma thokiba aduga tongan ba yam gre sugum mayam singta aikoina madu purga chalu matamda aikoina di miyam gi ne khalakana oigani ne khalaga tokjeroba adu oiba ngamdaba mayam su leiri aduna loksalakba aigi loksalakba tam sida akoi ngarang nan ikui dana koi mifom pangtoka Manipur gi lengakta yamna luba aruiba oina Manipur gi lengakna ware bom lawiro sigi condition yaudraga yauro yausilaga di hadana mayamna thambi gi su leire aduna pungam afobu oiresun